Taibangsu hospital da direct haithaduna machabu unaba changlai. Sanamatumsu khomaiga sanaduna leirami. Sanamatum mapa ubada sinsinduna. Papa Taibang machada chena konduna. Icha masa yam kalamme. Sanana Papa mamadi ai chocolate leiro haira leirak tema. Taibang handakti machabu chena konduna mapi tapna tarai. Ichagi mama amuk hanalaroi. Mamado amuk hanglagano. Sanana Papa aigi chocolate leiba chaikrira. Taibang machagi laibakta nungsina chupiduna. Khomaisu Taibangi mawongduda chingnana yengduna lei. Taibang sanabu themduna thamlamlaga mapanda khomaiga thoglai. Mamaidu onsinduna. Tamai nang hauji sanagi donor thinaba tause. Khomai ngakna Sir Madam dai lobini hakiba adudi. Taibang sauna ma sikre. Aigi ichagi mafamdai. Aigi famdai. Yumdu dagi ma sikre. Amuk hanu magi maramda palakpa yaroi. Khomaidi hangbasu kina Taibang da yengduna laikre. Taibang na ai mapane. Aigi ichadi. Ai na kankani. Magi mafam. Ipa ichagi mafamda mutkrabani. Jungshen bisu ngasai makai thingduna lairamba mapidu haujikta bus manungda tapna sintarai. Mapidu fat taithokduna bus dagi kumthaduna mayum changlakpada jinglembagi mamaga jinglembagasu anaba hangba laklibani haiduna thambalga wari saduna lairami. Jinglemba jungshenbi ubada nokfet tawrai. Jinglembagi mama memthoisu jungshenbi ubada kaurai. Imau haleedana jungshenbidi makhoi ubada noklamba minoktu hongduna ngakna yengduna lay. Jinglemba pakhatna khoi masi sidi. Memthoina hey haujipu kaigi gaibano wasu loinare dauna yarisu anaba hangba lakpada imau nupi oina phangedo sangchila uni bema. Jungshenbi ngakna au ima mamitu mabokta amuk yeng jinglembada amuk yeng tawduna lay. Jinglembadi ngasidi nokmi tawduna ta laikre. Thambal tapna isu thoibia lao lao nang ima si hoisu laklibase kuire saga thakri lonna batawro. Jungshenbi tapna abo hakjangdi kaisu tawdraba. Thambalna tawdene. Jungshenbina Masia ngakta ngaibiyo ai chalon jarake. Memthoina chaga laidi kuirabani aina haigena khalaga leiribase aikhoi ibungose nupa malaga nupi dawna ikaidana lei. Aina su hairabani ngai hak laitana khogina tengpang ma satka dau saru muge su pusala odana. Jungshenbina ima sia ai cha. Jungshenbi wahaidu hairamlaga manung changkhre. Memthoi jinglembada yenglaga nangsu sango chalo wado phajana hainau ko. Thambal noklaga jango jinglembasu ikaina jungshenbigi manakta changlai. Jungshenbisu chalonbagi ising thangalingai jinglemba changlakpada khangpre khangi. Jinglemba leijaba pumba khomjillaga sor sangna hondoktuna jungshenbibu kaurai. Jungshenbi tapna adum hairo. Jinglembana ai nanga wari khara sananinge. Jungshenbi gas tu thagattuna hairo. Jinglemba sor sangna hondoktuna makhutu pocket anida humlaga jungshenbida mamit anidu kuptana yenglaga hairai. Kuire aina nangbu khanjarakpa nangna nasam tangkhai pulingai. Wahaidu haiduna jinglemba maithongdu nokfet tawduna makhutuna natondu haifesu nali tapna makha tarai. Nangna school da nupa fubada aina nangi michang changba. Nang school hongni tabada aina imada ningai tawduna nangna tamliba school du da tamkiba. College matamda nangidamakta aina pabungdagi paisa huranduna achapot pijakhiba. Nangna nupa se achamba pami cycle thauba haikibada. Ai cycle se nangna bu ai nungsibirabadi haiduna thaukibane. Nangna pamjaba character khudingmak chenba ngamnaba honakhibane. Nakhoida maram leitrasu adumak lakhiba. Nangi mateng adumak pangngliba pumnamak sige hawrafam nangbu nungsiba haibado oira male Jungshenbi. Ai sa khangdana
ꯑꯉꯥꯎꯕ ꯃꯥꯟꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯤꯕꯒꯤ ꯃꯔꯝꯁꯦ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯍꯟꯗꯛꯇꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯛꯏ꯫ ꯇꯞꯅ, ꯆꯤꯡꯂꯦꯝꯕꯅ ꯏꯃꯥꯁꯤꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯦ, ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯅꯁꯥꯗ ꯌꯥꯅꯤꯡꯗꯕ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ, ꯑꯗꯨꯕꯨ ꯅꯪꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦꯡꯕ ꯑꯔꯣꯏꯕ ꯋꯥꯁꯦ ꯇꯥꯕꯤꯌꯨ꯫ ꯑꯩ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯊꯤꯌꯨ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯪꯅꯗꯤ ꯑꯩꯁꯦ ꯇꯤꯟꯅꯕ ꯃꯔꯨꯞꯀꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯤ ꯍꯥꯏꯅ ꯈꯜꯂꯝꯕꯗꯤ ꯌꯥꯏ, ꯂꯝ ꯍꯦꯟꯕ ꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯃꯒꯨꯝ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯆꯨꯡꯁꯦꯟꯕꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯁꯦꯟꯅꯕꯒꯤ ꯁꯦꯟꯅꯕ, ꯑꯩꯒꯤ ꯏꯅꯤꯡꯇꯝꯅ ꯁꯦꯟꯅꯖꯒꯦꯕ ꯆꯨꯡꯁꯦꯟꯕꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯗꯦ, ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯌꯦꯡꯈꯤꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯌꯦꯡꯂꯤ꯫ ꯅꯨꯡꯄꯥꯟ ꯐꯥꯎꯅꯗꯨꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯕꯅꯤ, ꯃꯁꯥꯅ ꯀꯨꯞꯄ ꯍꯛꯆꯥꯡꯅꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯃꯍꯥꯛ ꯅꯣꯡꯃꯇ ꯆꯤꯡꯂꯦꯝꯕꯅ ꯃꯥꯒꯤꯗꯃꯛ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ꯫ ꯃꯕꯣꯛꯅ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯅ ꯊꯥꯖꯈꯤꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯆꯤꯡꯂꯦꯝꯕꯅ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡ, ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯍꯩꯁꯤꯡ ꯃꯌꯥꯝꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯆꯨꯡꯁꯦꯟꯕꯤ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯃꯤꯠꯇꯨ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯨꯝꯃꯤ, ꯃꯥꯒꯤ ꯆꯤꯔꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕ ꯅꯠꯇꯅ ꯀꯅꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯃꯛꯅ ꯃꯍꯥꯛ ꯆꯤꯡꯂꯦꯝꯕꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯇꯞꯅ, ꯅꯪ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯉꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯇꯧꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯅꯪꯉꯣꯟꯗ ꯇꯝꯕ ꯈꯛꯅꯦ꯫ ꯅꯪꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯐꯔꯦ, ꯆꯥꯗꯣ ꯂꯣꯏꯁꯤꯜꯂꯛꯑꯣ, ꯊꯣꯛꯈ꯭ꯔꯁꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ, ꯑꯩ ꯈꯟꯅꯅꯕꯩ ꯃꯇꯝ ꯈꯔ ꯂꯧꯒꯦ ꯆꯤꯡꯂꯦꯝꯕ꯫ ꯆꯤꯡꯂꯦꯝꯕꯅ, ꯍꯣꯏꯅꯦ, ꯑꯗꯣ ꯆꯥꯗꯣ ꯂꯣꯏꯁꯤꯜꯂꯣ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯗꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯦꯝꯊꯣꯏꯒ ꯊꯝꯕꯥꯜꯒꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯆꯨꯡꯁꯦꯟꯕꯤ ꯊꯣꯛꯂꯛꯄ ꯎꯕꯗ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯊꯝꯕꯥꯜꯅ, ꯅꯪ ꯏꯃꯥꯁꯤꯗ ꯍꯥꯟꯅ ꯄꯤꯌꯨ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯃꯦꯝꯊꯣꯏꯗ ꯆꯥꯗꯨ ꯄꯤꯔꯒ ꯃꯕꯣꯛꯇ ꯑꯃꯨꯛ ꯄꯤꯔꯕ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯗ ꯄꯤꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯨꯡꯁꯦꯟꯕꯤ ꯌꯦꯡꯂꯒ ꯆꯥꯗꯨ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯈꯨꯠꯀ ꯀꯣꯟꯅꯅ ꯄꯥꯏꯁꯤꯟꯕꯗ ꯄꯣꯛꯄꯩ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯑꯌꯣ! ꯃꯦꯝꯊꯣꯏꯗꯤ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯆꯤꯡꯂꯦꯝꯕꯅ, ꯄꯣꯛꯄ꯫ ꯃꯦꯝꯊꯣꯏꯅ, ꯆꯥꯗꯣ ꯑꯁꯥꯕꯅꯤ ꯈꯪꯂꯕꯅꯤ, ꯏꯃꯧꯁꯨ ꯎꯗꯅ ꯑꯗꯨꯝ ꯂꯩꯔꯕ, ꯌꯦꯡꯂ ꯇꯧꯅꯦ꯫ ꯆꯤꯡꯂꯦꯝꯕ ꯏꯀꯥꯏꯅ, ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯤꯗꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯍꯧꯖꯤꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯦꯝꯊꯣꯏ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ, ꯏꯅꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯆꯥꯁꯨ ꯍꯥꯎꯏ, ꯏꯃꯧꯁꯨ ꯅꯨꯡꯁꯤ꯫ ꯈꯪꯗ꯭ꯔꯦ, ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯊꯥ ꯄꯥꯟꯈꯠꯂꯛꯄꯁꯤꯗ ꯃꯥꯡꯒꯣꯜ ꯑꯃꯨꯛ ꯀꯥꯖꯔꯛꯀꯦ, ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯀꯨꯊꯤꯅꯆꯤꯡꯕ ꯑꯃꯨꯛꯇ ꯌꯦꯡꯖꯅꯤꯡꯉꯤ꯫ ꯊꯝꯕꯥꯜꯅ, ꯍꯣꯏꯅꯦ, ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯁꯅꯥꯏꯕꯦꯝꯃ ꯍꯣꯏꯅ ꯑꯩꯒꯤ ꯏꯁꯨꯕꯨ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯨ꯫ ꯆꯨꯡꯁꯦꯟꯕꯤ ꯃꯕꯣꯛꯇ ꯃꯃꯤꯠꯇꯨ ꯌꯥꯅꯤꯡꯗ꯭ꯔꯤ ꯍꯥꯏꯕꯒꯨꯝ ꯎꯠꯂꯛꯏ꯫ ꯀꯔꯝꯅꯗꯤ ꯌꯥꯒꯅꯤ? ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯃꯣꯏ ꯀꯥꯏꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯕꯣꯛꯀꯤ ꯄꯨꯝꯅꯃꯛꯁꯤꯅ ꯃꯍꯥꯛ ꯌꯥꯅꯤꯡꯕꯗꯤ ꯄꯣꯛꯇ꯭ꯔꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯌꯥꯅꯤꯡꯗꯕꯒꯤ ꯃꯃꯤꯗꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯦꯝꯊꯣꯏꯅ, ꯏꯅꯦ, ꯐꯔꯦ, ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯊꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯆꯨꯡꯁꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ ꯆꯨꯡꯁꯦꯟꯕꯤ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ, ꯆꯥꯁꯨ ꯌꯥꯝ ꯍꯥꯎꯔꯦ, ꯅꯕꯣꯛꯁꯦ ꯐꯕꯒ ꯉꯥꯏꯔꯔꯣꯏ, ꯂꯨꯍꯣꯡꯉꯁꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯆꯨꯡꯁꯦꯟꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯦꯝꯁꯨ ꯊꯣꯡꯒꯥꯜꯗ ꯂꯥꯎꯔ ꯆꯪꯂꯛꯄꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯦꯝꯊꯣꯏ ꯉꯛꯅ ꯆꯤꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯑꯁꯤꯅ ꯀꯅꯥꯅꯣ? ꯆꯤꯡꯂꯦꯝꯕꯅ, ꯏꯃꯥ, ꯆꯨꯡꯁꯦꯟꯕꯤ ꯍꯣꯏꯒꯤ ꯕꯥꯆꯧꯅꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯅꯧꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯦ, ꯅꯧꯋꯥ ꯂꯧꯗꯦ꯫ ꯍꯦ, ꯅꯣꯏ ꯀꯅꯥꯅꯣ ꯍꯥ? ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯃꯦꯝꯊꯣꯏꯅ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯦ ꯏꯕꯦꯝꯃ ꯆꯨꯡꯁꯦꯟꯕꯤꯕꯨ꯫ ꯆꯤꯡꯂꯦꯝꯕ ꯃꯔꯛ ꯊꯠꯅ, ꯏꯃꯥ꯫ ꯃꯦꯝꯊꯣꯏꯅ, ꯀꯩꯗꯧꯔꯒꯦ? ꯆꯤꯡꯂꯦꯝꯕꯅ, ꯕꯥꯆꯧ, ꯑꯩ ꯆꯤꯡꯂꯦꯝꯕꯅꯦ, ꯑꯕꯣꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯆꯕꯅꯦ꯫ ꯅꯤꯡꯊꯦꯝꯅ, ꯀꯅꯥꯏ ꯑꯅꯥꯕ? ꯍꯥ? ꯁꯤꯗ ꯑꯣꯛꯇꯕ ꯆꯪꯕ ꯌꯥꯗꯦ, ꯆꯠꯂꯣ꯫ ꯃꯦꯝꯊꯣꯏꯗꯤ ꯁꯥꯎꯔꯦ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅ ꯈꯨꯝꯒꯦ ꯇꯧꯕꯒ
ꯆꯤꯡꯂꯦꯝꯕꯅ ꯁꯣꯏꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯤꯔꯕ? ꯍꯥ? ꯀꯤꯔꯕ? ꯀꯩꯒꯤ ꯑꯗꯨ ꯌꯥꯝ ꯐꯥꯎꯕ ꯁꯥꯏꯅ? ꯂꯥꯎꯅꯦ! ꯀꯤꯔꯕ? ꯅꯧꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ꯫ ꯃꯦꯝꯊꯣꯏ ꯒꯥꯔꯤ ꯃꯐꯝ ꯌꯧꯕꯒ ꯁꯥꯎꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯒ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯆꯤꯡꯂꯒ ꯄꯨꯔꯛꯏꯁꯦ? ꯀꯩꯒꯤꯅꯣꯕ? ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯁꯥꯗꯅ꯫ ꯆꯤꯡꯂꯦꯝꯕ ꯇꯞꯅ, ꯏꯃꯥ, ꯌꯨ ꯉꯥꯎꯕ ꯃꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ꯫ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯔꯥꯟꯕ ꯇꯥꯅꯤ꯫ ꯃꯦꯝꯊꯣꯏ ꯁꯥꯎꯅ, ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯈꯪꯅꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯒꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ, ꯏꯃꯥ, ꯆꯠꯅꯕ ꯇꯧꯁꯤ, ꯀꯥꯈꯠꯂꯣ꯫ ꯃꯦꯝꯊꯣꯏꯁꯨ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯀꯥꯈꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯝꯃꯒ ꯃꯥꯁꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯅꯤꯡꯊꯦꯝ ꯌꯨ ꯉꯥꯎꯔꯒ ꯂꯥꯎꯔꯒ ꯆꯪꯂꯛꯄꯩ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯕꯣꯛꯄꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯆꯪꯂꯛꯄꯗ ꯆꯨꯡꯁꯦꯟꯕꯤ ꯍꯣꯏ ꯃꯥꯡꯒꯣꯜ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯥꯎꯔꯝꯂꯒ ꯊꯣꯡ ꯂꯣꯟꯕꯗꯨꯒ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯇꯞꯅ ꯆꯪꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯃꯕꯣꯛꯇ ꯌꯦꯡꯂꯒ, ꯑꯕꯣꯛ, ꯑꯩ ꯂꯨꯍꯣꯡꯅꯤꯡꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯑꯕꯣꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯩ ꯈꯛ ꯉꯝꯂꯣꯏꯌꯦ꯫ ꯊꯝꯕꯥꯜꯅ, ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ, ꯅꯪꯗꯤ ꯅꯁꯥ ꯅꯇꯣꯝꯇ ꯐꯤꯔꯦꯞ ꯂꯦꯞꯆꯕ ꯉꯝꯂꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯕꯣꯛꯅ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯕ ꯃꯤꯁꯛ ꯊꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯕꯣꯛꯀꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯪ ꯇꯥꯕ ꯃꯐꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯌꯥꯎꯔꯛꯂꯗꯕꯅꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯃꯄꯤ ꯇꯥꯅ, ꯑꯕꯣꯛ, ꯊꯝꯕꯥꯜꯅ, ꯑꯕꯣꯛꯅ ꯁꯤꯜꯂꯤꯕ ꯑꯁꯦ ꯅꯪ ꯌꯥꯎꯀꯣ ꯊꯣꯏꯕꯤ꯫ ꯆꯨꯡꯁꯦꯟꯕꯤꯅ, ꯑꯕꯣꯛ, ꯑꯩ ꯀꯔꯤ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ? ꯊꯝꯕꯥꯜꯅ, ꯐꯔꯦ, ꯆꯠꯂꯣ, ꯅꯐꯤ ꯍꯣꯡꯗꯣꯛꯆꯔꯨꯔꯣ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯇꯥꯏꯕꯪ ꯃꯊꯥ ꯁꯥꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯤꯉꯩ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯥꯏꯃꯨ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯁꯛꯐꯝ, ꯃꯊꯛꯁꯤꯗ ꯃꯆꯥꯕꯨ ꯀꯟꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯈꯤꯕꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇꯕ ꯇꯨꯐꯛ ꯇꯨꯄꯥꯏ ꯆꯜꯂꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯆꯧꯀ꯭ꯔꯤꯗꯨꯗ ꯉꯥꯗꯨꯅ ꯐꯝꯕ ꯎꯔꯒ ꯃꯥꯏꯃꯨ ꯊꯃꯣꯏꯗ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯂꯥꯏꯃꯁꯨ ꯐꯠꯇꯦ꯫ ꯅꯪꯒꯤ ꯀꯨꯝꯍꯩꯗ ꯁꯥꯟꯅꯕ ꯍꯩꯇꯅ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯔꯤꯕ ꯑꯁꯤꯒꯤ ꯃꯍꯩꯕꯨ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ? ꯀꯟꯃꯜꯂꯤ ꯅꯪꯒꯤ ꯊꯧꯏꯜꯁꯤꯜ꯫ ꯇꯥꯏꯕꯪ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯄꯥ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯍꯧꯒꯠꯇꯨꯅ ꯇꯞꯅ, ꯄꯥꯕꯨꯡ, ꯀꯩ ꯂꯩꯔꯒꯦ? ꯃꯥꯏꯃꯨ ꯆꯩꯁꯨꯗꯨ ꯉꯥꯛꯂꯒ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯇꯥꯏꯕꯪꯒ ꯈꯝꯔꯥꯡꯅꯅ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯅꯪꯕꯨ ꯏꯁꯨꯒꯤ ꯃꯅꯥꯛꯇꯗꯤ ꯆꯠꯂꯨꯔꯕꯣ? ꯇꯥꯏꯕꯪꯅ, ꯏꯁꯨꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯋꯥꯔꯤꯁꯦ ꯇꯥꯍꯟꯕ ꯌꯥꯗꯦ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯏꯖꯠꯀ ꯄꯨꯟꯁꯤꯒ ꯁꯤꯟꯅꯔꯕ ꯃꯇꯝꯅꯤ꯫ ꯏꯁꯨꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅ ꯀꯟꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯤꯕ ꯏꯖꯠꯇꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕ ꯀꯥꯟꯅꯗ꯭ꯔꯦ꯫ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯕꯛꯁꯦ ꯍꯥꯟꯅ ꯃꯥꯏ ꯂꯩꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯏꯁꯨꯒꯤ ꯗꯣꯅꯔꯁꯦ ꯐꯪꯅꯕ ꯍꯥꯟꯅ ꯇꯧꯁꯤ꯫ ꯇꯥꯏꯕꯪ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯥꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯒꯤ ꯐꯩꯒꯟꯗ ꯃꯀꯣꯛꯇꯨ ꯊꯝꯂꯒ ꯄꯥꯡꯗ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯕꯗ ꯍꯟꯗꯨꯅ ꯆꯦꯜꯂꯕ ꯑꯃꯒꯨꯝ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯃꯥꯏꯃꯨꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯞꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯇꯥꯏꯕꯪ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ, ꯄꯥꯕꯨꯡ, ꯑꯩ ꯂꯥꯟꯊꯦꯡꯅꯕ ꯉꯝꯗ꯭ꯔꯦ꯫ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯧꯅ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯏꯃꯨꯁꯨ ꯃꯆꯥꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ, ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯨꯗꯤꯡꯃꯛ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯗꯕꯅꯤ꯫ ꯂꯥꯟ ꯆꯪꯂꯕ ꯂꯥꯟꯃꯤꯗꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯗꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯛꯂꯕꯗꯤ ꯃꯍꯥꯛ ꯂꯥꯟꯃꯤ ꯑꯣꯏꯕꯒꯤ ꯀꯩ ꯀꯥꯟꯅꯒꯅꯤ? ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯥꯟ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯕꯨ ꯊꯦꯡꯅꯕ ꯍꯩꯕ ꯃꯤꯁꯛ ꯑꯗꯨꯕꯨꯅꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ꯫ ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔꯒꯤ "ꯑꯣꯜ ꯗ ꯋꯥꯔꯜꯗ ꯏꯁ ꯁ꯭ꯇꯦꯖ" ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯥꯔꯇꯤꯁ ꯑꯃꯃꯝꯅꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯔꯣꯜ ꯄꯨꯗꯨꯅ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯑꯁꯤꯗ
ꯇꯥꯏꯕꯪꯒꯤ ꯂꯤꯂꯥ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯒꯤ ꯂꯤꯂꯥ ꯁꯥꯟꯅꯔꯨꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯑꯍꯧꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯍꯧꯔꯝꯕꯅ ꯑꯔꯣꯏꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯊꯣꯛꯄ ꯑꯃꯃꯝ ꯇꯧꯔꯝꯕ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕ ꯀꯧꯅꯩꯗꯣ ꯏꯁꯨꯒꯤ ꯗꯣꯅꯔ ꯐꯪꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯄꯥ ꯑꯣꯏꯅꯕꯒꯤꯗꯃꯛ ꯅꯪ ꯄꯨꯟꯁꯤꯕꯨ ꯅꯤꯡꯍꯟꯅꯒꯅꯨ ꯑꯃꯨꯛ ꯍꯟꯅ ꯇꯨꯡ ꯑꯣꯟꯅ ꯌꯦꯡꯒꯦ ꯈꯟꯒꯅꯨꯀꯣ ꯏꯄꯥꯒꯤ ꯑꯆꯧꯕ ꯇꯥꯏꯕꯪ ꯍꯟꯗꯛꯇꯤ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯄꯥꯕꯨꯡ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯑꯃ ꯑꯩ ꯐꯥꯎꯔꯛꯀꯅꯤ ꯊꯥꯖꯔꯨꯗ꯭ꯔꯦ ꯃꯪꯂꯥꯟꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯆꯥꯒꯤ ꯈꯟꯕꯗ ꯑꯩ ꯃꯤꯍꯥꯠꯄꯗꯤ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯅꯥꯒꯤ ꯈꯜꯂꯒ ꯄꯨꯝꯅꯃꯛ ꯊꯦꯡꯅꯈꯤꯒꯦ ꯃꯥꯏꯃꯨꯅ ꯑꯗꯨꯅꯤ ꯅꯨꯄꯥ ꯍꯥꯏꯗꯣ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯐꯔꯦ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗꯤ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯇꯥꯏꯕꯪ ꯃꯄꯥꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯥꯏꯃꯨ ꯃꯆꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨ ꯎꯔꯒ ꯑꯃꯨꯛꯇ ꯀꯞꯇ꯭ꯔꯤꯕ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯤꯕ ꯏꯆꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯍꯥꯏꯕ ꯑꯁꯦ ꯑꯩ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯀꯟꯒꯗꯕꯤ ꯏꯁꯨꯒꯤ ꯃꯃꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯏꯃꯧ ꯑꯩ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯁꯅꯥꯃꯇꯨꯝꯁꯨ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯃꯄꯥ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯈꯣꯃꯩ ꯍꯣꯏꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯔꯤꯀꯤꯁꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯁꯅꯥꯃꯇꯨꯝꯕꯨ ꯊꯦꯝꯂꯛꯏ ꯁꯅꯥ ꯂꯥꯛꯑꯣꯗ ꯀꯀꯥ ꯆꯥꯅ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯅ ꯑꯣ ꯕꯦꯠ ꯕꯣꯏꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯅꯤꯀꯣ ꯁꯅꯥ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯇꯧꯅ ꯀꯀꯥꯆꯥ ꯄꯄꯥ ꯂꯥꯛꯇꯦ ꯔꯤꯀꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯄꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯔꯣꯛ ꯄꯦꯄꯔ ꯁꯤꯖꯔ ꯁꯥꯟꯅꯁꯤꯔꯥ ꯁꯅꯥꯃꯇꯨꯝꯅ ꯇꯜꯂꯤ ꯔꯤꯀꯤꯅ ꯑꯣꯍꯣ ꯅꯪ ꯀꯀꯥ ꯆꯥꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏꯕ ꯐꯔꯦ ꯐꯔꯦ ꯅꯪ ꯀꯀꯥ ꯆꯥ ꯍꯣꯏꯁꯨ ꯆꯠꯂꯦꯀꯣ ꯁꯅꯥꯃꯇꯨꯝꯅ ꯇꯜꯂꯤ ꯌꯥꯗꯦ ꯀꯀꯥꯆꯥ ꯑꯩ ꯄꯄꯥ ꯀꯧꯋꯣ ꯔꯤꯀꯤ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯇꯥꯏꯕꯪꯗ ꯀꯣꯜ ꯇꯧꯔꯛꯏ ꯇꯥꯏꯕꯪꯁꯨ ꯁꯠ ꯄꯥꯏꯔꯛꯏ ꯁꯅꯥ ꯀꯩꯗꯧꯔꯦ ꯔꯤꯀꯤꯅ ꯇꯥꯃꯣ ꯂꯥꯛꯇꯦꯅ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯦ ꯇꯥꯏꯕꯪꯅ ꯂꯥꯏ ꯒꯦꯠ ꯌꯧꯔꯦ ꯊꯝꯃꯣ ꯔꯤꯀꯤ ꯀꯣꯜꯗꯨ ꯊꯝꯂꯒ ꯁꯅꯥ ꯄꯄꯥ ꯂꯥꯛꯑꯅꯤ ꯍꯥꯏ ꯂꯥꯛꯑꯣ ꯐꯖꯅ ꯐꯝꯃꯁꯦ ꯁꯅꯥꯃꯇꯨꯝ ꯍꯔꯥꯎꯅ ꯀꯀꯥꯆꯥ ꯃꯃꯥꯗꯤ ꯔꯤꯀꯤ ꯇꯞꯅ ꯁꯅꯥ ꯃꯃꯥꯗꯤ ꯂꯥꯛꯇ꯭ꯔꯦ ꯈꯣꯃꯩ ꯇꯞꯅ ꯁꯥꯔ ꯆꯥꯛ ꯈꯔ ꯄꯤꯖꯅꯕ ꯇꯧꯁꯤꯔꯥ ꯔꯤꯀꯤꯅ ꯍꯧꯖꯤꯛ ꯇꯥꯃꯣ ꯌꯧꯁꯜꯂꯛꯑꯅꯤ ꯍꯥꯏꯌꯦ ꯃꯥ ꯑꯗꯨꯝ ꯄꯤꯖꯔꯅꯤ ꯑꯩꯈꯣꯏꯅ ꯏꯜꯂꯗꯤ ꯆꯥꯎ ꯌꯥꯔꯔꯣꯏ ꯇꯥꯏꯕꯪꯁꯨ ꯇꯥꯟꯖꯥꯗꯨꯗ ꯆꯪꯂꯛꯏ ꯁꯅꯥ ꯃꯄꯥ ꯆꯪꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯕꯦꯠꯇꯒꯤ ꯆꯣꯡꯊꯒꯦ ꯇꯧꯏ ꯇꯥꯏꯕꯪ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥ ꯑꯗꯨꯗ ꯁꯨꯝ ꯐꯝꯃꯣ ꯅꯪ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ ꯔꯤꯀꯤ ꯇꯞꯅ ꯇꯥꯃꯣ ꯂꯝꯂꯝꯗꯧ ꯃꯥꯟꯗꯦ ꯉꯁꯥꯏ ꯈꯔꯕꯨꯗꯤ ꯆꯥꯈ꯭ꯔꯕꯅꯤ ꯇꯥꯏꯕꯪ ꯇꯞꯅ ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯄꯥꯕꯨꯡꯗꯨ ꯃꯊꯟꯇ ꯉꯥꯏꯍꯧꯕꯅꯦ ꯏꯃꯥꯁꯨ ꯍꯜꯂꯛꯍꯧꯗ꯭ꯔꯤ ꯔꯤꯀꯤꯅ ꯍꯣꯏ ꯇꯥꯃꯣ ꯁꯅꯥꯃꯇꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯀꯀꯥ ꯆꯥ ꯆꯠꯂꯒꯦꯀꯣ ꯁꯅꯥꯃꯇꯨꯝ ꯍꯔꯥꯎꯅ ꯅꯥꯏꯠ ꯇꯥꯏꯕꯪ ꯁꯅꯥꯃꯇꯨꯝꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯍꯤꯗꯥꯛ ꯄꯤꯖꯔꯕ ꯃꯇꯨꯡ ꯁꯅꯥꯃꯇꯨꯝꯕꯨ ꯁꯨꯝꯕꯤꯈ꯭ꯔꯦ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨ ꯇꯥꯏꯕꯪ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯧ ꯌꯥꯗꯅ ꯂꯩꯈ꯭ꯔꯦ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯇꯨꯝꯂꯤꯕ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯆꯨꯞꯄꯤ ꯆꯤꯡꯂꯦꯝꯕꯁꯨ ꯅꯨꯃꯤꯗꯥꯡꯗꯨ ꯆꯨꯡꯁꯦꯟꯕꯤꯗ ꯀꯣꯜ ꯇꯧꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯇꯞꯅ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯕ ꯍꯧꯏ ꯇꯨꯝꯃꯕꯣ ꯅꯨꯡꯁꯤꯕꯤ ꯆꯤꯡꯂꯦꯝꯕ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯇꯨꯝꯃꯕꯣ ꯍꯥꯏꯕꯗꯨ ꯈꯛ ꯊꯥꯈ꯭ꯔꯦ ꯆꯨꯡꯁꯦꯟꯕꯤꯁꯨ ꯃꯤꯅꯤꯠ 4ꯃꯨꯛ ꯂꯩꯔꯒ ꯍꯜꯂꯛꯏ ꯇꯨꯝꯗ꯭ꯔꯤꯌꯦ ꯆꯤꯡꯂꯦꯝꯕꯁꯨ ꯃꯦꯁꯦꯖꯇꯨ ꯍꯔꯥꯎꯅ ꯍꯜꯂꯤ ꯑꯕꯣꯛꯇꯤ ꯇꯨꯝꯈ꯭ꯔꯕꯣ ꯆꯨꯡꯁꯦꯟꯕꯤꯅ ꯇꯨꯝꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯅ ꯀꯩ ꯍꯥꯏꯒꯦ ꯆꯨꯡꯁꯦꯟꯕꯤꯅ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯑꯕꯣꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯏꯃꯥꯁꯤꯗ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯇꯞꯅꯕ ꯍꯥꯏꯌꯣ ꯆꯤꯡꯂꯦꯝꯕꯅ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯆꯤꯡꯂꯦꯝꯕꯗꯨ ꯆꯨꯡꯁꯦꯟꯕꯤꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯄꯒ ꯅꯪꯗꯦ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯆꯨꯡꯁꯦꯟꯕꯤꯁꯨ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯑꯩ ꯅꯉꯣꯟꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ ꯆꯨꯡꯁꯦꯟꯕꯤ ꯍꯥꯏꯌꯣ ꯂꯨꯍꯣꯡꯕꯗꯤ ꯀꯣꯟꯅ ꯍꯣꯡꯂꯁꯨ ꯌꯥꯏ ꯅꯪ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ ꯄꯨꯟꯁꯤꯒꯤ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯑꯩꯗꯤ ꯅꯪꯕꯨ ꯃꯃꯤꯒꯨꯝ ꯁꯦꯟꯅꯖꯕ ꯑꯗꯨꯈꯛꯅꯦ ꯄꯥꯝꯖꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯖꯒꯦ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯌꯥꯔꯛꯏꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯅꯪ ꯑꯩꯕꯨ ꯀꯔꯤꯒꯤ
asuk nungsibiramlino? Chinglemba, ai nungsibagi lambise khong thangduna chatpa tasengna pamdre. Chinglemba na ꯑꯩꯗꯤ ꯅꯪꯒꯤ ꯂꯩꯈꯣꯡ ꯁꯪꯕ ꯈꯣꯏꯃꯨꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯪꯈꯤꯅꯤ ꯑꯗꯣ ꯃꯇꯝꯁꯨ ꯊꯦꯡꯂꯦ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯆꯨꯡꯁꯦꯟꯕꯤꯅ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯆꯨꯡꯁꯦꯟꯕꯤ ꯆꯤꯡꯂꯦꯝꯕꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯌꯨꯛꯇꯒꯤ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯂꯨꯔꯒ ꯅꯤꯡꯊꯦꯝ ꯆꯨꯡꯁꯦꯟꯕꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯅ ꯊꯣꯛꯂꯣ ꯆꯨꯡꯁꯦꯟꯕꯤ ꯊꯣꯛꯂꯣ ꯏꯃꯥ ꯅꯣꯏ ꯀꯩꯗꯧꯔꯤ ꯊꯣꯛꯂꯣ ꯆꯨꯡꯁꯦꯟꯕꯤꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯄꯥꯆꯧ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯀꯤꯅ ꯕꯥꯆꯧ ꯀꯩ ꯍꯥꯏꯒꯦ? ꯅꯤꯡꯊꯦꯝ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯇꯨꯡꯒꯤ ꯃꯁꯝꯗꯨ ꯂꯥꯛꯇꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯁꯥꯎꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯅꯣꯏ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯔꯤ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯔꯃꯇꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯝꯃꯤ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯆꯨꯡꯁꯦꯟꯕꯤꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯛꯏ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯉꯥꯛꯄ ꯉꯝꯍꯧꯗꯗꯅ ꯃꯥꯡꯒꯣꯜꯒꯤ ꯙꯥꯔꯤꯗꯨꯗ ꯇꯨꯁꯤꯟꯗꯨꯅ ꯇꯥꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯁꯣꯂꯤ ꯁꯣꯂꯤ ꯃꯥꯡꯒꯣꯜꯗ ꯂꯥꯎꯅꯕꯩ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯝꯕꯥꯜ ꯄꯥꯈꯠꯅ ꯍꯩ ꯀꯩꯅꯣ ꯍꯥ ꯏꯁꯨꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯅꯤꯡꯊꯦꯝ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯐꯨꯒꯦ ꯇꯧꯕꯗ ꯊꯝꯕꯥꯜꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯊꯝꯕꯥꯜꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯄꯗ ꯊꯝꯕꯥꯜꯁꯨ ꯙꯥꯔꯤꯒꯤ ꯃꯆꯤꯗ ꯐꯛꯂꯥꯡꯒ ꯀꯣꯟꯅꯅ ꯃꯊꯕꯥꯛ ꯌꯩꯁꯤꯟꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯝꯕꯥꯜ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯆꯨꯡꯁꯦꯟꯕꯤꯅ ꯀꯣꯟꯈꯠꯇꯨꯅ ꯀꯞꯄꯒ ꯍꯥꯏꯔꯛꯏ, ꯑꯕꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯕꯣ꯫ ꯅꯤꯡꯊꯦꯝꯁꯨ ꯄꯥꯈꯠꯅ ꯊꯝꯕꯥꯜꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯥꯀꯟꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯈꯤꯅ ꯅꯨꯄꯥ ꯅꯪ ꯀꯩꯗꯧꯔꯤ ꯍꯥ ꯂꯥꯎ ꯑꯁꯤꯒꯨꯝꯕꯁꯤ ꯌꯦꯡꯂꯨꯅꯨ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯀꯞꯇꯨꯅ ꯑꯕꯣ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯑꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯁꯦ ꯀꯅꯥ ꯂꯩꯒꯦ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ ꯑꯕꯣꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯃꯕꯣꯛꯄꯨ ꯊꯝꯂꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯞꯇꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯇꯧꯗꯨꯅ ꯊꯝꯕꯥꯜꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯊꯝꯕꯥꯜꯕꯨ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯏ꯫ ꯄꯦꯁꯦꯟꯒꯤ ꯃꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯆꯨꯡꯁꯦꯟꯕꯤꯅ ꯑꯧ ꯃꯥꯅꯦ ꯑꯕꯣꯛ ꯀꯩꯗꯧꯔꯒꯦ? ꯗꯣꯛꯇꯔꯅ ꯑꯩꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ꯫ ꯆꯨꯡꯁꯦꯟꯕꯤꯁꯨ ꯗꯣꯛꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯗꯣꯛꯇꯔꯅ ꯐꯝꯕꯤꯌꯨ꯫ ꯆꯨꯡꯁꯦꯟꯕꯤ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯛꯏ꯫ ꯗꯣꯛꯇꯔꯅ ꯑꯅꯥꯕꯁꯤ ꯍꯥꯟꯅ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯤꯕ꯭ꯔꯥ? ꯆꯨꯡꯁꯦꯟꯕꯤꯅ ꯍꯣꯏ ꯂꯩꯖꯩ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯥꯔꯠꯁꯤ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯦ ꯑꯊꯨꯕꯤꯗ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯆꯨꯡꯁꯦꯟꯕꯤꯅ ꯗꯣꯛꯇꯔ ꯁꯦꯜꯗꯤ ꯀꯌꯥꯝ ꯆꯪꯒꯅꯤ? ꯗꯣꯛꯇꯔꯅ ꯑꯦꯔꯥꯎꯟ 5 ꯂꯥꯈꯇꯤ ꯍꯦꯟꯒꯗꯕ ꯃꯥꯜꯂꯦ ꯄꯩꯁꯥ ꯂꯩꯔꯕꯗꯤ ꯍꯌꯦꯡꯃꯛ ꯇꯧꯅꯕ ꯇꯧꯁꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯗꯣꯛꯇꯔ ꯍꯌꯦꯡꯃꯛ ꯍꯥꯏꯕ? ꯑꯕꯣꯛꯀꯤ ꯐꯤꯕꯝꯁꯤꯗ ꯗꯣꯛꯇꯔ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯊꯝꯕ ꯌꯥꯒꯅꯤ? ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯉꯝꯗꯦ ꯄꯦꯁꯦꯟꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯗꯨꯕꯨ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯛꯇꯕ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯣ꯫ ꯆꯨꯡꯁꯦꯟꯕꯤ ꯐꯠ ꯍꯧꯒꯠꯇꯨꯅ ꯗꯣꯛꯇꯔ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯇꯧꯅꯕ ꯇꯧꯁꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯃꯇꯣꯝꯇ ꯑꯉꯥꯎꯕꯤꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯗꯨꯁꯨ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯟꯗ ꯇꯥꯏꯕꯪꯒ ꯍꯦꯛ ꯊꯦꯡꯖꯤꯟꯅꯩ꯫ ꯆꯨꯡꯁꯦꯟꯕꯤ ꯁꯥꯎꯅ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ